Manipur da Thokliba Erang Asigi Chaba report Piraknaba Prime Minister Office na Manipur lengakta Khaghanlakkhre. Manipur da hauzik Thokliba lan asigi matangda status report Piraknaba Prime Minister Office dagi Manipur lengakta Khaghanlakkhre hairi. Rashtrahit Sarvopari Sangathan RSS ki founder National President Sohangiri Chief Patron KSH Bhakta Kumar Maitai Amadi Indrajit Elias Mairabana haukiba November kuntrada Prime Minister da Manipur da hauzik Thokliba lan asigi matangda complain tawkhibagi paukhum oina Manipur lengakta athubada status report Piraknaba Khaghanlakpani hairi. Haukiba November 18 da Rashtrahit Sarvopari Sangathan amadi atopa Hindu organization na Press Club of India da paugi mifam pangthoklaba matungda Prime Minister Office ta haktengnana wakatkibani hairi. Prime Minister da wakatkhiba aduda haukiba chahigi me ahumdagi hauduna kuki singna chatharakliba terror attack asi tha nipan henna maitai singna awaba khangduna lakli. Karigumba India lengakna lan asi athubada loishinnaba hotna haudrabadi India pumbada kuki singna attack tawrakpa yabagi oithokpa lei. Kuki singna chatharakliba tamthiraba lan asi mangjaunana plan amaga loinana chatharakpa lan oiba khaknatana makhoida India gi mayokta matam pumbada leiriba China, Pakistan, Bangladesh, Myanmar na chingba leibak singna mateng pangli. Kuki singna drone amasung missile attack tawduna micham hatpa khaknatana drug lalonba mi faraga hatpana chingba anti-national oiba thabak kaya tawri. India lengakna kuki singi mathakta surgical strike na chingba khudaki oiba thabak lokhat haudrabadi Manipur dagi India pumbada sandorakani haibagi chingnaba leire haiba wafam thamki hairi. RSS na thamkiba wafam aduga mari lainana Prime Minister Office dagi Manipur lengakta status report Piraknaba hairakpani hairi.